Lakhipur online putok saba December ki tang taret thangje numit ki Khomjinba Pao tabirase. Ahan bada maru oipa pao. APSC na loba CCE 2023 ki parikha da mai pakrabi kasar gi mitei nupi anida maifa amadi maira lup singnai kai kumnakre. Laisram Komal Babu bu tek takaidana mahaki mung manungda kusinabinaba kasar maira pai bisingna apel tawrakle. Oirakli ba phiba masida Assam gi mitei singna harau kumai tawbidanaba kokokom na apel tawrakle. Tangkak ahum thokna lakliba January gi tang 3 tagi February gi tang 9 phawba Assam gi maisang singda gunotso pangthoklagani. Uttara Sanglenda ningthau sana jawbalai sembagi mideng makhada phawoi bilatpagi thorom pangthokre amasung Taruk Suba M. Deb Singh Memorial Academy Badminton Championship 2024 loisinkre manamathum sijen thokre. Hauzik mapungoi papau tabirase. Assam Public Service Commission na loba CCE 2023 da mai paglakrabi konom langambina Assam Police Service da rank kunithoi da mai paglakhibada Manipuri Youth Front of Assam maifana mahaki yum lalang part 1 da chatuna ikai khumna bodkre panbayai konom langambi kasar lalang part 1 dagi konom senaman amadi konom ongbi NG Santimoi gi machanupini Matungda Assam Account Service da rank yangkai tere tamai paglakrabi kasar Sribar Karong dagi Renu Bala Devi yumda chatuna lengyan fi yanduna ikai khumna bodkre maifagi khongset aduda President Thangjem Projen Vice President Tampak Mayum Salaudin amadi Chief Advisor Seram Herajit Sarukjakhi Panbayai APSC na loba parikha sigi nahan laukthokkiba resulta kasar dagi aniga loinana hojai dagi Wakram Dijamani amadi Wakram Ongbi Brajeswari gi machanupa Assam Account Service da rank humbutara da mai paglakhiba Wakram Kim Kabir ga loinana punna mitei masa ahum mai paglakhibani Kasar gi ningthemkul Kangali amadi Lotong Lekai gi apunba maira paibi lupnasu Kasar Lalang Part 1 gi Konom Langambi APS rank kunithoi amadi Kasar Sribar Karong dagi Usam Ningol Laisom Ongbi Renubala Devi Assistant Accounts Officer rank jangkai teret ki maphamda lengyan fi yanduna harau nungai ba phongdokre thauram aduda maira lukki President amadi atai member singsu sarukjakhi kolom langan bina APSC exam da mai pak lakpasida koin themkun kangali leitom lekai apun ba maira pai bina am chatina ngasi nung chiga harau nungai phongbo poina mangona kundo po amatang akoina tamba lakchari kolom langan bi matung da som kam mai pak ba hoina ba kolom langan bise ai sagai gi isan nupi thoi mana ngasi akoi sagai gi madi mingse kanda no wang thangale bada haningai lete smaina mayam atai su ai sagai na taw mayam su mitei kinina macha masu punama ai smaina mai ngambo isanu ai isade hegna adi mangamak ichane hen mak munda ina hajin ngsiu poje mache ngamak pase jam harong thaga je ado matung da su sagai na te madi mitei jati gi de kerio le kai punam su aphawa thabak tawang Themkun kangali leitom lekai gi president na hoina ngasi Renubala na ngasi exam da mai pak lapache koi siba gi tarapta ngasi gi aina jam na harau hoina ngasi isana jam na bakan nungai hoina ngasi isa ho kan na tawri ada si hara ga magi famna phaba mongol pina bi baina kuram ne asi koi themkun kangali to la kai apun ba maira pajina Sribar Karong gi Renubala na APSC da pass to exam sa tin harau bogal wena na mangon na konya thagara pese bani ado mathang da su mahang na smai to na phabo raksuna jo khanje do magna sage amadi ite jati gi su peril kai jauna ja pa thabak tor kona pese konya thaje bale isru ma kunja du hairaga koi thagat chari Nupi Khunai Chakhot Loop Kasar Saram Khulgi Maira Paibigi Oiba Miphamama Ngarang Loop ki President Rani Devi na Miphamapu Oiduna Pangthokkiba Miphamda Gosaipur dagi Laisram Komal Babuna Haukiba November gi tang 15 dagi Leimakhong Army Camp dagi Mapham khangdana mangkiba sibu thamoi songna penaba phongdokre Miphamna Laisram Komal Babu bu Center amadi Manipur lengakna athuba matamda tekta kaidana mahaki mung manungda kusinabiu haina Lup asigi member singna appeal tawrakli
All Assam Manipuri Women Maira Paibi Coordination Committee Udharbon Division ki President NG Bidurani na Komal Babu bu athuba matamda tekta kaidana thadok piraknaba appeal tawkhi. Mifam aduda TH Roma Devi amadi Seram Madhabi na chingba saruk jakhi. Kun mangada Manipur gi leima khong army camp tagi phakiba Kamal Babu khoina nangnakpada leiba khung Gosaipu dagi ni mahagasi tekta kaidana thadok pidam makta khoi serangkol nuki khunai chakhaluk Maira Paibina Manipur government da khoina appeal tawjari Manipur leima khong army camp dagi phakiba Kamal Babu bu khoi serangkol nupi khunai chakhalumna Manipur government da appeal tawjari tekta kaidana thadok pirawaina Hauzik oiriba Manipur gi yamna luraba tanja amadi kasar da phawba awa chaitheng mayok lariba matam asida Assam da khundariba mitei singna harau kumai DJ thabal chongba musical night amadi sumang lilana chingba thoram sing tawbitanaba lamdam asigi kai khumna jariba CSO club sing amadi Assam gi lebak miyam gi maphamda Coordination Committee on Crisis of Mitei Manipuri Kokokom gi maigei tagi appeal tawrakli Kokokom gi chairman Kangabam Santi Kumar amadi convener Okram Lakhikanta loinana convener Phanjobam Indrajit na khutiek piba cherol amada wafam asigi matangda phongdokladuna matam kharagi mamangda Kasargi Gosaipur Part 1 dagi Kamal Babuna Leimakhongi Army Camp dagi mangkhibadagi ngasi phawba thiba phangdana leiriba amasung ikui kuidribagi mamangda Jeribamgi Borobekra dagi nupi angang micham taruk phakraba matung tamthiba mawongda hatok pirakhiba dubu ningsinglakli Assamgi mitei ama oina awa chaitheng nangliba imung singi awaba sida saruk yaminaduna Kamal Babu mangkhiba sigi thodokasina tang taba ma khangdriba phawba pukning phathaduna harau kumai amata tawbidana burning singlakti hiram asiga mari leinana vice chairman oinam biramanina asumna phongdoragli mixing jaba ikai measure bi CSO club sing amati Assam gi leibak miyam gi maphamda coordination committee on crisis of Maitei Manipuri Kokokom gi maigai dagi appeal ama tawjari madudi hokhiba matam kharagi mamangda kasar ki Gosaipur Part 1 dagi laisram Kamal Babuna Leimakhongi army camp dagi mangkhibaga loinana ngasi phawba thiba phangdaduna leiri amasung ikui dingai mamangda Jiribamgi Borobekra dagi nupi amadi angang punna micham taru phakhiba amadi tanthiba maongda hatok peratuna Barak Tampak tawthahalakhi panjakiba thudo wathok sing asiga mari lenana Assamda khundariba maitai singna harau kumai adudi DJ thabal chongba musical night sumang lila gi oiba thoram sing tobidanaba haijari maramdi Manipur gi yamna lurba tanja asiga loinana kasarda phawba awa chaitheng mayokna ragliba sar asida Assamgi maitai ama oina awa chaitheng nangliba ibung sing gi awa asida saru yaminaduna laisram Kamal Babu mangkhibagi thaudoksina tantaba ama khangdriba phawba pukning phadaduna harau kumai amata tobidanaba nisingeri Tangkak ahum thokna lakliba January gi tang taruk tagi February gi tang 9 phawba Assam gi mahisang singda gunotsop pangthoklagani ahanba tangkakta Sri Bhumi haina mingtholaba Karimganj jauna lakliba January gi tang 3 tagi 9 phawba district 13 da external evaluation pangthokani anisuba tangkaki oina hailakandi amadi hojai jauna lakliba January gi tang 10 dagi 19 phawba district 13 da gunotsop pangthokani aduga aroiba amadi ahum suba tangkaki gunotsopna Kasar district jauna lakliba February gi tang 3 tagina February gi tang 9 phawba district 10 da external evaluation pangthokani handak chahi gi kunorsaba sida raija sigi school lising nipu mariga subna marfutra marigi class 1 dagina class 9 phawbagi apunma mahiroi lakh 38 lising umphumanga subna marfuma thoi thoroma sida saruk yagani Numit humni chathagadaba Astalakshmi Mahotsav ngarang New Delhi Bharat Mandapamda Pradhan Mantri Narendra Modi na hudokre
फेस्टिवल असिदा अवांग नोंपोक भारत के स्टेट निपानदगी महौसादगी लेजरक्लबा खुदसा हिबगी पोटलम सिंह कला संस्कृति अमदी नाट की ओइबा चटनबी सिंह उडली फेस्टिवल असिगी मनुंग चन्ना लमदम असिगी मुगा एरी सिल्क अमदी आर्टिसन सिंगना खुदसा हिबगी पोटलम कयासु सादुना मियामदा उथोगली यूनियन कैबिनेट ना लेबाक असिदा नौना केंद्रीय विद्यालय मरफू मंगा अदुगा नवोदय विद्यालय कुनिपान हांगदोकपगी वारेब लौख्रे मसिना लेबाक असिगी महिरोय लिसिंग मरफू हेनबदा अवांगबा थाकी महिमसिंग तंबा फंगनगदौरी अदुगा नौना ओजा लिसिंग मंगा हेना थबक लौगदौरी ngarang poinugi mangani panba irai numit ke ayukta utra sanglenda angom ningthau amadi phamnaiba singna saruk jaduna ningthau sana jawba leisembagi sana bindek makhada phawoi bilatpagi thoram pangthokre laithau asi poinu thagidi leibak ningthaugi ahanba masilni haina utra sanglengi publicity secretary wangkhairakpagi cherol amada phongdoragli cherol asina hai phawoi bibu poinu dalatpadi taibang mina chanaba phau makhal taramanga puthok piduna yenbiki phau sing adubu thaduna lokjaba matam asida phau gouba haina khangnaduna thoram pangbani tunglam setki taibang mina phauthok marang kaina loktuna chaba thakpa watana ba pangthokpani hairi maina wai tangna sam leibaki chahonga hongnanaba leibak ningthona pangthokpa thoramni haina cherol asida makhatarakli M Dev Singh Memorial Academy Binakandi Part 2 gi principal amadi academy asigi oja singna sinlangduna academy asigi compound Binakandi Part 2 da December gi tang ahum dagi chatharakiba Taruk Suba M Dev Singh Memorial Academy Badminton Championship 2024 ngarang loisinkhre manamathum su yenthokre winner amadi runners up takiba sing adudi under 13 da Sujusa Raja Basumatari Silchar na winner runners up na M Biras Singhani under 17 da TH Bisal Siptila na winner aduga runners up na Obhoy Sinha Chengkuri Road Silchar na taki ladies da Upasana Das Silchar na winner aduga runners up na Sudipta na taki mixed doubles da Bonep Sinha amadi Upasana Das Silchar na winner aduga inaucha maisnam amadi PH Marisa Rose na runners up taki men's open da inaucha maisnam Binakandi Part 2 na winner aduga Olok Sinha Silchar na runners up taki men's double da Bonep Sinha amadi Olok Sinha Silchar na winner aduga inaucha maisnam amadi Yaithoiba maisnam na runners up taki super veteran da Y Buddhachandra amasung TH Robindro Singhana winner aduga M Chingkhai Nganba Singha amasung Simon Thapana runners up taki veteran 40 plus double da Y Buddhachandra amadi TH Robindro Sriparna winner aduga Jagat Jyoti Rajkumar amadi Subir Sinha Silchana runners up taki mana yenthokpagi thoromda M Sanatomba PH Root Juan retired major PH Manidhon A Nandababu E Gauramani E Premakanta Manikanta Sarmana Chingba masak naiba miyoy kayana saruk jaduna manamathum su yenthokki 3,500 dono thank you and I would like to thank all of those that I have mentioned, and especially the players, audience, the teaching and non-teaching staff, sponsors, the children, grandchildren, great-grandchildren of M. Deb Singh, media personnel, and the special invitees who have encouraged us by their presence today. All the players once again, those who have won, those who have lost, all of you, I want to thank each and every one of you for making this program a success. Without your participation and also your cooperation, we would not have been able to conduct this program. So thank you to all.
Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuro Massage Acupuncture, Acupressure, Sirodhara Massage na chingba, Chaukatlaba Mahusagi Layang Patap Singasina, Diabetes, Kidney Amadi, Liver ge Anaba, Paralysis, Sciatica, Spondylitis, Khwang Naba, Khu Naba, Nerve ge Anaba, Blood Pressure, Heart Disease, Brain Stroke, Nupi gi Laina amasung Nupa gi Hakchang Thong gi Laina, Loinana, Hakchang Sikpa Saba Amadi, Joint Pain, Layang Jari. Masita sunatana mipum khudingmakna hakchang phana leinanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak na maning singjari. বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাত ব্যথা আসলো এখন তোরা বাঁকা গেছে পাউটাও পাততে পারে আগে পাউটাও ভাড়া থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে। হ্যাঁ, আমার নাম প্রদীপ কুমার সিনহা। আমি গোয়ালজোড় থেকে আইসি স্যারের কাছে ট্রিটমেন্ট করার জন্য। আমার ব্যাক পেন ছিল, আমি অনেক জায়গায় দেখাইছি, দেখায় ট্রিটমেন্ট করাইছি, মেডিসিন দেখাইছি, কোনো সাকসেস হয়েছি না। স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি যাই আর কি আমার বাড়ি। Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laingana bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Aroibada maruiba pau amukhanna APSC na loba CCE 2023 gi parikha da mai pakrabi kasar gi mitei nupi anida maifa amadi maira lup singnai kai khumnakre Laisram Komal Babu bu tek takaidana mahaki mung manungda kusina binaba kasar maira pai bisingna apel tawrakle Oirakli ba phiba masida Assam gi mitei singna harau kumai tawbidanaba kokokomna apel tawrakle Tangkak ahum thokna lakliba January gi tang 6 tagi February gi tang 9 phawba Assam gi maisang singda gunotso pangthoklagani Uttara Sanglenda ningthau sana jawbalai sembagi mideng makhada phawoi bilatpagi thorong pangthokre amasung Taruk Suba M Dep Singh Memorial Academy Badminton Championship 2024 loisinkhre manamathum sujen thokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare